Israel ki mitayeng ase Middle East ki countries sing asida tanate makoi gi mitayeng ase prithvi ki Muslim countries sing maru iba countries sing asiga loina na makoi sina kai tauri haibase phadana mi eng thammi amasung Pakistan na hadak nau na yamna lumna wahai ma mention tawkre maldi Pakistan da USA na yengsin ba haure Israel ni yengsin ba haure amasung Israel ni yengsin lebase through USA ni haidra India da Security Council ki advisor Ajit Doval ko amalai asum na country khuding ki ma ki security advisor amamlai mataw asum na United States America ki security advisor amasulai mak na recently wafam o mention tawkre madudi haujik Pakistan se sophisticated missile technology missile bakal mathel ki missile kaya sadno puthokli amasung masi tapna improvement tawduna ta sat pataragati nomate makhoi ki missile asina USA the fault hit torpe yaisini in the future. Pakistan has developed increasingly sophisticated missile technology, from long-range ballistic missile systems to equipment that would enable the testing of significantly larger rocket motors. If these trend lines continue, masi kadai de kilak pa source no masi ki wapom se Israel toraga USA ta haibani amasung USA ta masi ki wapom se Neinarakli masi myam oi wapom da ngasai ki makoi ki security chief advisor asin mention tawkre US na hai ki wapom asina hojik America amati Pakistan ki relation ase tapna masi phalak loi dorini phatlak tabgi mong tani lakle se masi geopolitics ta chawr pa change amani lakle se hojik Israel na touch directly se Pakistan tani makhoi na touch tawkre already Syria ki mafam kya ta makhoi ki permanent base permanent chauki sem ba hokre mataw sumna Lebanon sum makhoi changkhrabani amasung Lebanon su destruction tawkrabani Gaza su makhoi khaibok amadi makhoi khutta hojik chanbagum bani North Gaza sita hojik public changhanre asumna lairingai cherak asita asom de Egypt na makhoi da kai tawri Saudi Arab ka relation na kari no amasung Qatar ka makhoi relation kari no punamak asimit yang thambaga loi na khwai dege hojik tom thin oina le Pakistan ni nuclear power country ni amasung masing mathakta makhoi na missile technology kya pukhalakpa masi punamak asi kari ki no future da kari no makhoi na tawning li se masi da khan tharak laga makhoi ki asum haina makhoi ki technology ju wang na chakhiba taragati no matra no aikhoi di use torakani haiba tabani use torakani pak USA da nate use to dori se mathau ta Israel da use torakani hai se mangchung na makhoi na uba maram asina hojika masi go wapam masi United States ta yohan krem United States na openly mamang high kre hoji United States ki mathak ta ki hoji Pakistan ta tam ne pressure la ka dori se masini geopolitics ta khwai ki job changing amo oirakli se aduna Pakistan high kre alumba haida khara kithok kirom ka loi namadi Israel na aikhoi ta yengsin ba hore amasung masi USA ta ki pressure la khale haidu Pakistan na kaido nung da khalude maldi USA na makoi ki maramda asumna hairakani USA ki mitayeng makoi da sumna lakani haibase aduka Pakistan na hai masi USA na nate atopa side amada ki hairak laga third party man hairak laga ohelak pani sini aduga aikhoi masi go form se tolerate tawroi aikhoi ki self defense ki damak ta mathau ta ba adu country kaya na su tawba adu ni koina tawri se USA na kwai ki chingna duna leiri se makoi country da mat war da makoi country da target taw ge na torok poda yogudor se country ahum tani country ahum du ki missile khak tani madda raile Russia China am North Korea ni haiduna aduga Pakistan se hojik madu ki marang da chalamti adubu hojik makhoi se chansilakle hojik masi ki wafam se amna kanna Pakistan da nei ki wafam ni USA na hairak ki bahanda ki statement ase Pakistan hai aikhoi ki mathakta USA na sanction tawbu ki wakhal khalak laba amasung future da makhoi na masi ki step se lobu ki wakhal khalak laba madu ko tolerate tawroi haiduna hojik USA na pamlakli se Pakistan ki asugumba technology tokholak pasing se masi thingba aduga Pakistan hai masi na koina nati atu pu Israel ki side ki to halak pani hai po pom se Pakistan hairi adu Pakistan ti am kan hairi mauti Pakistan tolerate tawroi any country amna makhoi ki missile program da athat pa pi ni ki lak narak pa kai se hojik mase Israel na ki ba oram gani maram ti hojik Middle East ta tawdri pur ma se makhoi ka Muslim countries singa sigani amsung Pakistan ka loin relation lai bang aktani to mathau ta taraga ti asum su Pakistan ti makhoi di nuclear weapon lai ba du kuma country amani so kiningai ni madu ki tuna ka ko makhoi di use to ki ka tra Israel na ki por muni Israel amati USA ti manung da amatani aduga Israel na hai ba singa du USA na maru na pangthok ni se aduna Pakistan hai ba ti mase aikoi ki missile technology
technology pu masi athat papi ni gi hot na bam su North Korea China amti Russia makoi si America gi treat oi re haiduna madu ki marakta ekoi busu inclusion topa masi di topam thokte ekoi ki missile technology city just mayam na tonari ba adumna ekoi country ki security ki tamakta sembani masi da miteng lan na thamba se phatte haipa wapam sin hairi se so overall kaino hai matam da miteng ase makoi ki lap na yeng lak leba miteng amasung future da kari oirak pa yai haiba ki miteng aduna hojik Pakistan ase US ki miteng ki target ta laikre aduna makoi ki sigumba program kaya sida thingo nakoi tauranu develop tauranu hairakigani hairakhiba yai adugi matungda Pakistan masi yaroi adugi matungda yadrabati sanction laklagani economic sanction toraklagani makhal mathel gi makoi da athing bu thamlaklagani masina economic somso Pakistan down oitin dari kai mathak sida amaka down ma oirakadorini masini sanakliba game ase so Pakistan de hairi tolerate tawra haiduna adu future da masi open statement oina USA da high grabanina masigi tapna step di soidra lokalak lagani